ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯁꯅꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯅꯤꯡꯊꯦꯝꯖꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯇꯣꯟ ꯁꯅꯥꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯈꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯗꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯁꯨꯕꯥꯁꯇꯨ ꯐꯝꯂꯒ ꯁꯅꯔꯦꯝꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯤ ꯀꯞꯄꯨ ꯅꯣꯏ ꯅꯁꯛ ꯐꯖꯕꯅ ꯀꯞꯄꯁꯦ ꯐꯤꯂꯝꯒꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯍꯥ ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ ꯐꯤꯂꯝꯗ ꯕꯦꯠꯅꯒ ꯐꯥꯕꯗ ꯍꯦꯔꯣꯅꯤꯅꯒ ꯆꯩꯕ ꯑꯗꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ ꯁꯨꯕꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯔꯝ ꯑꯁꯤꯅ ꯁꯅꯔꯦꯝꯕꯤꯅ ꯁꯨꯕꯥꯁꯇ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯩꯔꯛꯏ ꯍꯦ ꯃꯤꯐꯠꯇ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛꯁꯤꯒꯤ ꯄꯥꯞꯇꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯈꯪꯗꯦ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯥꯏ ꯗꯥꯏꯂꯣꯛ ꯍꯥꯏꯌꯨ ꯍꯥꯏꯕꯒ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏꯅꯦ ꯌꯥꯏ ꯅꯪ ꯑꯩꯅ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯪ ꯐꯥꯔꯤꯁꯦ ꯅꯨꯡꯁꯤꯗꯅꯒ ꯐꯥꯕ ꯅꯠꯇꯦꯅꯦ ꯑꯇꯣꯟ ꯁꯅꯥꯒꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤꯅꯦ ꯅꯪ ꯐꯥꯕꯒꯤꯅꯦ ꯂꯥꯛ ꯑꯃꯅꯤ ꯈꯪꯉꯕ ꯐꯪꯗꯣꯏꯁꯦ ꯂꯥꯛ ꯑꯃ ꯑꯣ ꯅꯈꯣꯏꯗꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯀꯩꯁꯨ ꯇꯧꯍꯧꯗꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯅꯤ ꯑꯩꯗꯤ ꯁꯤꯔꯝꯃꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯣ ꯁꯤꯍꯧꯗ꯭ꯔꯦ ꯅꯣꯏ ꯅꯃꯥꯗꯨ ꯊꯋꯥꯏꯗꯤ ꯋꯥꯈꯥꯛ ꯀꯟꯕꯖꯥꯠꯅꯤꯍꯦ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯃꯤ ꯂꯥꯛꯑꯃꯤꯅꯦ ꯍꯥ ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯃꯈꯣꯏꯗꯣ ꯃꯌꯥ ꯀꯨꯝꯃꯒ ꯍꯟꯈ꯭ꯔꯦꯗꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯦꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯁꯥꯎꯅ ꯑꯇꯣꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯆꯩꯔꯛꯏ ꯑꯇꯣꯟ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯉꯝꯕꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥꯅꯦ ꯑꯩ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯍꯥꯏ ꯌꯥꯔꯦ ꯄꯦꯄꯦ ꯉꯥꯡꯅꯨ ꯇꯥꯏꯅꯤꯡꯗꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯥꯔꯤꯕ ꯈꯪꯉꯕ ꯅꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯍꯤꯡꯖꯒꯗꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯀꯦ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯦ ꯂꯝꯕꯤꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕ ꯃꯁꯤ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯇꯥꯕ ꯍꯥ ꯈꯜꯂꯨ ꯅꯪꯉꯣꯟꯗ ꯄꯨꯡ 2ꯒꯤ ꯃꯇꯝ ꯄꯤꯔꯤ ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯈꯜꯂꯤ ꯑꯩ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯕ ꯑꯇꯣꯟ ꯁꯅꯥꯗꯒꯤ ꯐꯣꯟꯁꯦ ꯂꯧꯅꯅꯕ ꯀꯗꯔ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯅꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯌꯨꯝꯗ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯤꯕꯁꯤ ꯃꯤ ꯂꯣꯏꯅ ꯀꯤꯕ ꯖꯥꯠꯅꯤꯅꯦ ꯍꯥ ꯁꯦ ꯐꯖꯅ ꯍꯥꯏꯈꯣ ꯑꯩ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ ꯏꯁꯥꯅ ꯌꯥꯝꯅ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯐꯖꯅ ꯍꯥꯏꯈꯣ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯐꯣꯟꯗꯣ ꯁꯅꯔꯦꯝꯕꯤꯗ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯃꯥꯅ ꯆꯤꯡꯐꯥ ꯄꯨꯕ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯗꯣ ꯅꯝꯂꯒ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ ꯍꯜꯂꯣ ꯀꯅꯥ ꯄꯥꯕꯨꯡ ꯑꯩ ꯁꯅꯔꯦꯝꯕꯤꯅꯦ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯍꯥ ꯏꯄꯥꯗ ꯍꯥꯏꯌꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯃꯄꯥꯗ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯅ ꯁꯅꯔꯦꯝꯕꯤꯅ ꯀꯞꯄꯒ ꯂꯥꯎꯔꯛꯈꯤ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯅ ꯎꯗ꯭ꯔꯕꯁꯨ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯅ
कन्ना कन्ना लाउदुना कप्पकी खोंजल ताखी अदुगा फोन अदो कखरे सोमदा लेरिबा सनरिमिगी मपाबुंगदी तोफम खंगद्रि पावदु मांगोलदा फमलिबा लेकाइगी मियुसिन अदुदा तमखी मरक अदुदा अतोन सनागी मपाबुंग निंथेम जाउसु याउरिबनी सनरिमिगी मपा तोंपोकना मयामदा सनरिमिदु अतोन सनाना फारगा लेरे हाइना फोन तौरा अमी हाइबदु ताबदा मयाम पुनमक अतोन सनादा साइबा ngang अमति हेक उब मफमदा हाटकनी हाइना कोइलांग लांगरई सोमदा इकाइबना तोफम खंगद्रबा अतोन सनागी मपाबुंग निंथेम जाउदो फमलंबदगी लेमाइदा हाइथरई मदुदा मयामना चेनसिंदुना महाकपु लाइकनखी सोमदना कमदौरी सनरिमिना कदर तौरगा महाकपु अतोन सनाना फारे हाइबदु हाइदोखिबगिदमक अतोन सनादो सावना लोइख्रै मरम मसिना अतोन सनाना सनरिमिबु इहिंग नाहिंग साबा मखै फुखी नंगोदा इना अदु हायु हाइब्रो हा अदु हायु हाइखिब्रो नमथाक तौबा नचिन थिबा नंग हौजिकसु आइगे मायुक्ता लैबा तोक्ट्रि सारंग मनुंगदा लैरबा बाली कक्कदबगी नरियंग जुमदा थांग थंगलबा फावबा नंगे नापल तोक्ट्रि अदु ओरदि सै खरा चाबा तारेदना असुमना ngang सनरिमिबु तमथिना फुखी असुमना फुबा याबा फुरबा मतुंग सनरिमिबु अमुक पुनसिलगा थमखी अदुगा अतोन सनाना मादबा सिंदा हाइरई ओए नखोय ताब्रो हजि अइखोय सनरिमि होइदा चत्तबा याद्रे ए कइनो हाइदुबो सिरगे हाइरो हाय कमल सिरबा नतिने हिंगनबनिने सुभाष नंगना संबगे संबा अदुम संगमो अदुगा कमल भिंगी नबानीगा पुना अइखोय अहुम सनरिमि होइदा चछि अस अदु करिगिनोदि खंगदना कदोबा चतुइनो हाय हौजिक सनरिमिना फोन तौखिदना मदुगी नंबर अदुदा करिगुंबा पुलिसना थिगलकलबदी अइखोयनि हाइबसे इलाइ लाइना खंखरनी अइखोय सिनफम लेरोय अदुना हौजिमक नंबर तो लौरुगदबनी ए अदुदी कमाइना लौदुइबा हा ओरदबा वादो ngang अइखोयने पुलिसता सिलेंडर तौबना फनी करिगी सिलेंडर अइना हाइबते याव नखोय अमत्ता सोहलोय से अइ वाइगे से असुमना अतोन सनाना अमुकसु प्लान अमा सिंखी मसिदगी सुभाषतु सनरिबिबु संघललमलगा कमल बिंगी अमति अतोन सना मखोय अहुम सनरिबिगी युमदा लाक्लै असुमना मखोयना लाक्लगा कमलगी ममानबा लीला यावपा तेंबगी युमदा थौजिलई अदुगा तेंबगा वारी खरा सानखी मसिदगी तेंबनसु यारादुना तेंबगी सुमांगदा खामलिबा मागे गाड़ी अदुदा कमलगा बिंगीगना तोंगलै अदुगा मखोय अहुमना तोंगलकलिबा बाइक अदुदना अतोन सनाना मतोमता तोंगलै मसिदगी मखोय अहुम सनरिमबी होइकी लेकाइदा मखोय अहुमक लाक्ली मसिदगी अतोन सना अमति मखोयगे ममानबसिंग अदो ममाय अदु मार्क्स अममम उपसिनख्रै अदुगा अनोप अमसु उपसिनख्रै मसिदगी मखोयना थरुकलिबा गाड़ी अदु सनरिमबी होइकी थोंगारदा खामलमलगा सनरिमबीगी युमदा प्रप प्रप चंगई मतम अदुदा मखोय मियोय मयाम अमा सुमांगदा लैबा याव मांगोलदा लैबा याव लेरमी मदुदा मयामना हाय हाय पुलिस लाई हे हाइदुना फुक फुक हौगनरई नुमिदांगा ओइरे मार्क्सु उपले अनोप अमसु उपले मसिगी सुमथक्ता पुलिसकी तुपी अमसु उपसल्लबनिना चंगकलिबा मखोय अहुम अदो मसक अमत्ता खंगद्रि मसिदगी अतोन सनाना मयाम हौजी अइखोयदा पाव खरा फंगी अइखोयना फंगनबा सोदना थिगनी मरकसिदा मखोयना फोन नुं तरुकलबदी अइखोयदा हाइबिरओ नंबरदुदा अइखोयना मखोयगे लेफम खंगदौरिबनी मसी हाइगेदना लाकपनी नुसा थिबिरुनुदा अइखोयना फंगनबा थिगनी तंजा अदुदा तोंपोकना सर सिगी नंबर सी हौजी अइगी जानुपिदुना तौरअंबनी माना हाइबदा अतोन सनाना मासे फारे हाइरई सर यारगदी खिता थुमना थिबियु मदुगी अतोन सना हाइबदो यावना फत्तबा मिनी इसादो करी तौरंगदबनो खंद्रे नुसा थिबिरुनुदा हौजिकती नंबर सु फंगलबनिना मा चिनफम लेरोय अदो सनरिमबिगी इमादी उदे मादी काय चखरगे सर मादी मसा सोंथगिदना हंजिन हंजिन वांथबदगी ड्रिप कापी हौजिकसु ग्यान ताद्री ओ याम नुवाइती अइखोयना सोदना थिगनी हंजिन हंजिन हाइजरिबसिनी अदो सोमगी फोनदो हौजिक पुखिबा तारे हयेंग स्टेशनदा लापियो ngasiगी नुमिता मखोयगी लेफमदो खंगनब थिगनी होय सर होइना अमुक्ता फंगनबा होनबियो फोनदो सिदा लेजरे ओ याम नुंगाइजरे
ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯡꯒꯥꯜꯗꯒꯤ ꯄꯨꯂꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯣꯍꯣꯟꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯒ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯛꯄ ꯇꯧꯔꯛꯑꯝꯕ ꯅꯝꯕꯔꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎꯕ ꯄꯨꯂꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯇꯣꯟ ꯁꯅꯥꯅ ꯄꯨꯈ꯭ꯔꯦ ꯅꯝꯕꯔꯁꯨ ꯄꯨꯈ꯭ꯔꯦ ꯐꯣꯟꯁꯨ ꯄꯨꯈ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯗꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕ ꯃꯣꯍꯣꯟꯅ ꯍꯥꯏꯕꯗꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯁꯤ ꯐꯥꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗꯨ ꯁꯤꯗ ꯂꯥꯛꯑꯝꯃꯒ ꯅꯝꯕꯔ ꯄꯨꯈꯤꯕꯗꯨꯗ ꯅꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯥꯛ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯄꯨꯈ꯭ꯔꯤꯅꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯇꯣꯟ ꯁꯅꯥꯁꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯍꯥ ꯃꯁꯥꯅ ꯊꯣꯡꯅ ꯂꯥꯛꯂꯕꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯇꯥꯗ ꯃꯥꯅ ꯂꯥꯛꯑꯝꯕꯗꯣ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯐꯣꯟꯁꯨ ꯅꯝꯕꯔꯁꯨ ꯄꯨꯂꯞ ꯂꯧꯈꯤꯕꯅꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯗꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯆꯥꯎꯅ ꯌꯥꯈꯤꯗꯦ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯤꯡꯌꯥ ꯑꯃꯗ ꯑꯩꯒꯤ ꯁꯪ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯪꯗꯣ ꯅꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇ ꯆꯤꯡ ꯑꯗꯨꯗ ꯀꯤꯍꯣꯝ ꯊꯥꯕꯒꯤ ꯌꯥꯔꯛꯁꯪ ꯑꯣꯏꯅ ꯁꯥꯔꯝꯕꯅꯤ ꯃꯗꯨꯒꯤ ꯁꯪꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗꯅ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯝꯕꯔꯗꯨ ꯂꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯂꯧꯔꯦ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯂꯩꯕꯁꯦ ꯃꯅꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯂꯩ ꯃꯐꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯈꯨꯟꯖꯥ ꯈꯔ ꯎꯍꯧꯕꯅꯤ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯀꯥꯟꯗꯦ ꯆꯠꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯔꯦꯝꯕꯤꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯁꯪ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯕ ꯎꯗꯦ ꯁꯥꯔ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯕꯇꯜꯁꯤ ꯌꯨꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕꯒꯤ ꯀꯣꯕꯔꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯆꯥꯔꯝꯕꯒꯤ ꯏꯍꯟꯍꯜꯂꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯁꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯔꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯨꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜ ꯑꯃꯗꯤ ꯕꯦꯡꯒꯤꯕꯨ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯂꯒ ꯂꯝꯕꯤꯗ ꯊꯧꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯉꯁꯥꯏ ꯄꯤꯔꯛꯄ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯕꯗꯨꯒꯤ ꯐꯣꯇꯣꯗꯨꯒ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏ ꯃꯅꯥꯛꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯁꯥꯔ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯂꯥ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯅꯦ ꯁꯥꯔ ꯑꯩꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯡꯒꯤ ꯑꯃꯗꯤ ꯀꯃꯜꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ
नखोई सनरिंबी हाइजे खंगब्रा मरुदा अतोन सनाना होई सर आई खंगी अखोई खुलदगिने अदुदी नखोई ना मासी फारगा कायदा हुंदोमबा हा असेंबदा आयु नत्रबदी अफबो रोय ए करिनोने सर नतीनी सनरिंबीदी अखोइना करिगी फादिबा ओय असेंबदो हायुने सनरिंबी मसाना नखोइना फाइ हाइबसे फोन दा हरकलमलबनी हौजिक नखोई चेंफम लेरोइने फरेना सर सनरिंबीना हाइरकलिबदु करम्बा फोनदनो करम्बा नंबरदनो अदुगा माना हाइरकिबा खोंजेलदुना कराइनो मदुगी सबचाबा खुदम चांदमदु एखोद उटपिरोने कालेदा सर अखोइबु मत मांगन बिगनो अखोइदिबा खरा थक्चा जाजबगी वानी अदुमाना नुपीगा फागदब नतेरा ओ नखोइसी नुपीगा फागदब नते हाइबा ओ हाय क्राकना लई सनरिंबी होइगी युमगी मियोइसिंगो पाउ पिखो मखोइगी मी खरा लावायो असुमना पुलिस स्टेशन अदुदा सनरिंबीगी युमगी मियोइ खरा कौखी अदुगा चिंबंग वाफुंगनखी मदुदा तोन सनाना नतीनी मयाम तौबिरिसिबु करिनो ngasai nudinsu aigida laamma natro aduga haujikna police toroga ibu fali natini mayamna ibu singibili sibu kaigino haibanida maduda sanarimbigi mapana hai nang isa to farga thammi haibase isa sanarimbina ne machin hairam labani nang chenba yaroi hai han nang madugi kutam changdam piba ngamgodro ha mana tawramba number 2 krai ha number 2 krai no oi number 2 ni nang police sarga लोख्रब नत्रो हा अदु खंगदी पुलिस हारगा लामबदुदा फाहौबा याद्रो हा हातु हौबा याद्रो कै कांदबदा आइबुने नुपी फाबा याम फतबा मी तानगनु सर खुदम चांगदम लेरा कांदा इखोइबु फाबा लापियो बाय गुड नाइट असुमना पुलिसिंग अदुदा करियम नरम लगा अतोन सनाकी कांगबु अतो अमुक चटख्री मसदगी पुलिसिंग अदुना मयामदा मयाम अतोन सराना सनरे बिसे सोदना फाबा वरंगने अदुबु हौजी हौजी मकेदी मागी मथक्ता मरान पीबा याबा मतिक चाबर प्रमाण लेतबना महाक चटखिबने अदुबु अइखोइ मागी मरमदा सोदना थिखिगे अदुगा सनरिंबीबु फंगनबसु होनाजगे ngasigiदी मयाम हनबिरो पुलिस ऑफिसर अदुना हाइरक्लिपो वाफम अदुदा मयाम अदो नुंगाइतना मयुमदा अमुक हनखी मयाम हनखरबा मतुंग पुलिसिंग अदुना वातानखी सर अतोन सनाना फाइ हाइबसी सनरिंबी मसाना हाइरक अमी हाइरी अदुगा अतोन सनादी ngasai लेकाई मियामना लाकपदा मयुमदा तुम्बगा लेरमेसु हाइरी मसिगिसु मथक्ता माति हौजिकसु ममानबा खरगा पुल्लुरगा मयुमदा हलकली मसिदबु माना फरमगदने आइसु खलिबने करिंगबा माना सनरिंबीसी फारबदी मा युमदा लेरोय कुलोट लोट पताबने अदुबु माना इफोंग फोंगना लेरिबसी माना फरम दगो मांदी अतोप मियोइसिंगना अतोन सना सारगा फारबरा हाइबदो खंग्रेने अदुबो अखोइ थिजमबदी लेप याति हयें नों हेक नानबगने सनरिंबीगी ममादा वा खरा हंगसी मंगोंदा तसेंगना अतोन सराना फाबदु उहोब्रा हंगसी मखोइना हाइबददी सनरिंबीगा ममागदु युमदगी कौथोगा फाबने सुहाइरी सर युमदगी कौथोक हारिबनिना मखोइ यानबसु माले सर अइसु मदु खलिबनी अदुगा करिगी सनरिंबीना फोनदा तो सना फाइ हरलिबा खंग्रे हयें ममादो उनरगा करमना कौथोकोनो मियोइसिंदु मसक खंग्ब्रा हाइबदो हंगनसी असुमना पुलिस अमदी लेकाइगी मियोइ मयाम अदो अतोन सनागी कोक अदुदा मकोक लेखाइरी माना तौबनी हाइबदी खंगलबनी अदुबु खुदम चांगदम फंगदबना माबु फाबा ngमखिदी असुमना मतम मदु हौख्री नुमित अदुगी अहिंग पुंग अनि तरकलबा मतमनी अतोन सना अमदी मागी ममानबा अनि अदुगा पुन्ना सनरिंबीना लेरिबा मफम अदुदा अमुक लाई तसेंगना माना तौरिबा थौरांग असिदा मागा पुल्लिबा ममानबा सिंग फावबा पुंगक नखी मसिदगी अतोन सनाना सनरिंबीगी मनाक जौरगा माना फोनदा पाव पीरुबना वाथोक असि चौथोरकलिबनी हादुना मंगोंदा ताइनादुना फुखी मसिद नतना मिकुप अदुदा अतोन सनाना सनरिंबीगी मसा सोखी सनरिंबी कप्पा नतना करिसु तौबा ngमखिदी करिबुदी तौरुनी अमा पालाजबा फावबा ngमलरोइदबा मखोइ मरिना योमसिंदुना सराक तमलरबदा पुकनिंग पेना कप्पा नतना करिदी उपाय लेरी मसिगी मतुंग अतोन सना सनरिंबीबु सुबास्ता अमुक सिनरमलगा
ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯨꯕꯥꯁꯇ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯅꯪꯁꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯂꯩꯌꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯃꯐꯝꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯅꯄꯥ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯆꯪꯁꯤ ꯁꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯄꯥꯕꯨꯡ ꯐꯥꯎꯕꯅ ꯑꯩꯕꯨ ꯆꯤꯡꯅꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯆꯤꯡꯅꯗꯅꯤ ꯍꯥ ꯍꯥꯏꯌꯨ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯣ ꯄꯨꯂꯤꯁꯅ ꯐꯥꯔꯧꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯄꯨꯂꯤꯁꯅ ꯐꯥꯔꯧꯔꯤꯕ ꯍꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕꯗ ꯀꯅꯥꯁꯨ ꯌꯦꯠꯄꯤꯅꯕ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤꯅꯦ ꯕꯤꯅꯥꯄꯨꯟꯗ ꯆꯠꯂꯅꯤ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯒ ꯎꯅꯈꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯇꯣꯟ ꯁꯅꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯕ꯭ꯔꯣ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯇꯣꯟ ꯁꯅꯥ ꯄꯨꯂꯤꯁ ꯑꯩꯈꯣꯏꯗ ꯁꯤꯡꯉꯕ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯃꯤꯁꯤꯡꯁꯦ ꯐꯥꯅꯕꯒꯤ ꯈꯨꯠꯂꯥꯏ ꯌꯥꯝꯅ ꯂꯩꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯐꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯁꯥꯔ ꯋꯥꯐꯝ ꯑꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯁꯥꯔ ꯃꯔꯤ ꯂꯩꯅꯔꯛꯀꯅꯤ ꯍꯥ ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯌꯧꯔꯕꯅꯤ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯕꯗ ꯁꯅꯔꯦꯝꯕꯤ ꯐꯥꯕꯗ ꯃꯤꯑꯣꯏ 4 ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯤꯕ ꯅꯨꯄꯥꯗꯨꯅ ꯀꯧꯊꯣꯛꯑꯒ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯅꯈꯣꯏ 3 ꯈꯛꯇꯅꯤ ꯑꯃꯗꯨꯗꯤ ꯀꯥꯏꯗ ꯊꯅꯝꯃꯒꯦ ꯍꯥꯏꯗꯤ ꯃꯥꯅ ꯁꯪꯉꯒ ꯊꯝꯂꯤꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯐꯝ ꯇꯥꯎ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯥꯔ ꯅꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯅ ꯈꯟꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯅꯥꯅꯣ ꯋꯥꯠꯂꯤꯕꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯣ ꯅꯪ ꯈꯪꯗ꯭ꯔꯕꯅꯤꯅ ꯇꯥꯛꯄ ꯇꯥꯔꯦꯗꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯍꯥꯏꯖꯤꯟꯅꯔꯒ ꯀꯧꯊꯣꯛꯂꯤꯕ ꯁꯨꯕꯥꯁ ꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯥꯒ ꯅꯈꯣꯏꯒ ꯑꯗꯨꯝ ꯄꯨꯜꯂꯤꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯒ ꯄꯨꯟꯕ ꯎꯗꯦ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯣꯏꯅ ꯃꯥꯕꯨ ꯁꯅꯔꯦꯝꯕꯤ ꯁꯪꯍꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯁꯥꯔꯒꯤ ꯋꯥꯐꯝꯗꯨꯕꯣ ꯅꯨꯡꯇꯤꯒꯤ ꯄꯨꯟꯕ ꯏꯃꯥꯟꯅꯕꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯨꯟꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯁꯥꯔꯅ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯒ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯃꯥꯅ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯪꯒꯦ ꯐꯣꯟ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯛꯁꯤꯗ ꯍꯣꯏꯗ ꯁꯥꯔ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕꯥꯁꯇꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯈꯤ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯕꯥꯁꯇꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯚꯥꯏ ꯅꯪꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯚꯥꯏ ꯏꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤꯁꯤꯗꯤ ꯑꯗꯣ ꯄꯨꯂꯤꯁꯅ ꯅꯪꯁꯦ ꯌꯦꯡꯅꯤꯡꯉꯤꯅꯦ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯇ ꯐꯣꯟꯗꯨ ꯄꯤꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯁꯨꯕꯥꯁ ꯅꯪ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯁꯤꯗꯤ ꯅꯣꯏ ꯏꯃꯥꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯨꯕꯥꯁꯇꯨ ꯃꯥꯒꯤ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯑꯇꯣꯟ ꯁꯅꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯁꯨꯕꯥꯁꯀꯤ ꯃꯃꯥꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜꯗꯒꯤ ꯁꯨꯕꯥꯁꯇꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯦꯛ ꯈꯨꯝꯂꯛꯄꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯥꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯄꯥꯏꯗꯤ ꯄꯥꯏꯍꯜꯂꯛꯈꯤꯗ꯭ꯔꯦ ꯁꯥꯔ ꯏꯃꯥꯗꯨ ꯍꯣꯇꯦꯜꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯂꯩꯇꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯌꯥꯏ ꯅꯪ ꯌꯥꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯅꯦ ꯐꯅꯤ ꯁꯥꯔ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯣ ꯄꯨꯕꯤꯔꯛꯑꯣ
ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯂꯩꯍꯧꯏ ꯃꯗꯨꯗ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅꯔꯤꯕꯁꯤ ꯂꯥꯟꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯁꯨꯕꯥꯁꯅ ꯁꯅꯔꯦꯝꯕꯤꯕꯨ ꯁꯪꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯨꯕꯗꯨ ꯁꯨꯕꯥꯁꯇꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤ ꯁꯥꯔ ꯃꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯇꯣꯟ ꯁꯅꯥ ꯁꯥꯔꯒ ꯐꯥꯕ ꯃꯥꯜꯂꯤ ꯁꯥꯔ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯠꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯗꯨ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯊꯦꯡꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ 3ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ